ꯁꯤꯒꯤ ꯄꯥꯟꯁꯤ ꯀꯌꯥ ꯍꯥꯏꯅꯣ? ꯁꯤ ꯀꯦꯖꯤꯗ ꯀꯌꯥꯅꯣꯕ? ꯀꯩꯅꯣ ꯀꯤꯂꯣ ꯑꯅꯤ ꯂꯣꯗꯤ ꯇꯥꯕꯤꯅꯤ ꯍꯥꯏꯍꯧꯕ. ꯑꯣꯀꯦ ꯌꯥꯡꯈꯩ ꯇꯧꯔꯅꯦꯕ. ꯅꯍꯥꯟꯃꯨꯛ ꯆꯠꯈꯤꯕ ꯌꯥꯡꯒꯣꯏ ꯈꯨꯜꯗꯣ ꯑꯗꯨꯗ ꯆꯠꯀꯦꯅ ꯊꯣꯔꯛꯄꯅꯦ. ꯌꯧꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯉꯝꯃꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ. ꯌꯦꯡꯉꯁꯤ. ꯍꯧꯖꯤꯛ ꯊꯣꯛꯇ ꯉꯥꯏꯔꯤ. ꯊꯧꯕꯥꯜ ꯃꯤꯅꯤ ꯁ꯭ꯇꯦꯗꯤꯌꯝ ꯂꯩꯍꯧꯔꯦ. ꯑꯗꯨꯒ ꯁꯥꯝꯕꯣꯡ ꯂꯩꯁꯜꯂꯦ. ꯁꯥꯝꯕꯣꯡ ꯂꯝꯒꯥꯏꯁꯤ ꯂꯩꯔꯦ. ꯃꯣꯏꯖꯤꯡ ꯕꯖꯥꯔ ꯌꯧꯔꯦ. ꯃꯤꯅꯥ ꯕꯖꯥꯔ. ꯕꯣꯔꯗꯤꯡ ꯂꯩ ꯃꯥꯜꯂꯦ. ꯅꯣꯡ ꯆꯨꯁꯜꯂꯛꯑꯦ. ꯈꯦꯡꯃꯜ ꯂꯩꯍꯧꯔꯦ. ꯂꯩꯁꯥꯡꯊꯦꯝ ꯌꯧꯔꯦ. ꯂꯩꯁꯥꯡꯊꯦꯝ ꯕꯖꯥꯔ. ꯂꯩꯁꯥꯡꯊꯦꯝ ꯕꯖꯥꯔ ꯌꯧꯔꯦ. ꯆꯨꯔ ꯌꯧꯔꯣꯗ. ꯊꯧꯗꯥꯝ ꯌꯧꯔꯦ. ꯂꯥꯏ ꯍꯔꯥꯎꯐꯝꯗꯣ ꯂꯩꯍꯧꯔꯦ. ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯒ ꯃꯌꯥꯡ ꯐꯥꯟ ꯇꯥꯗꯣꯏꯅꯤ. ꯂꯝꯕꯤꯁꯦ ꯐꯖꯅ ꯐꯩ. ꯑꯃ ꯃꯌꯥꯡ ꯐꯥꯟ ꯇꯥꯕ ꯂꯥꯛꯊꯣꯔꯛꯑꯦ. ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ. ꯂꯝꯕꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗꯣ ꯐꯠꯇꯦꯕ. ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯖꯥꯔ ꯌꯧꯔꯦ. ꯏꯝꯐꯥꯜ ꯌꯧꯅꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯀꯣꯟꯆꯥꯛ ꯇꯥꯕ ꯖꯒꯥꯗꯣ. ꯀꯣꯟꯆꯥꯛ ꯆꯪꯕ ꯂꯝꯕꯤꯗꯨꯗ ꯆꯪꯉꯛꯑꯦ. ꯀꯣꯟꯆꯥꯛ ꯀꯣꯟꯗ꯭ꯔꯦ. ꯃꯥꯅꯤ. ꯑꯅꯤꯔꯛ ꯁꯨꯕꯅꯦ ꯑꯩꯈꯣꯏ ꯆꯠꯂꯤꯁꯤ. ꯌꯥꯡꯒꯣꯏ ꯈꯨꯜ. ꯑꯍꯨꯝ ꯁꯨꯕ꯭ꯔꯥ? ꯑꯍꯨꯝꯂꯛ ꯁꯨꯕ ꯃꯥꯜꯂꯦ. ꯌꯥꯡꯒꯣꯏ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯦ ꯍꯧꯖꯤꯛ ꯅꯣꯡ ꯀꯟꯅ ꯇꯥꯔꯤ. ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯑꯗꯨꯝ ꯆꯣꯠꯄꯤ ꯆꯥꯡꯅꯦ. ꯑꯗꯨꯒ ꯂꯝꯕꯤꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ. ꯆꯠꯊꯦꯔ ꯆꯠꯄ ꯌꯥꯝ ꯅꯥꯟꯕ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥꯗꯨꯅꯤ ꯊꯦꯡꯅꯔꯤꯁꯤ. ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯛꯑꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ. ꯐꯅꯌꯥꯝ ꯁꯥꯡꯅ ꯐꯠꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ. ꯐꯔꯛꯇꯧꯕꯁꯨ ꯌꯥꯝ ꯋꯥꯠꯂꯤ. Suffocating. Bisa lo to withdraw ko ba? Okay again. Satu jaga aja. Habis urit. Ada angang urit. Itu je urit urit kan. To ada lihat am lagi tu. Si tawar si jauh tu. Masuk lagi jaga ni. Tapi wal. Okay. Finally yauselé. Jahi amma makai mukmaya matungda amuka su lakti lame adu tha kaya suram no khangde du na ahum lak suba Yangoi. Sije pungchaw so akoina hamba lakpu du thumbane sigi lei mel. Nahanmuk lambadadi ising ngata ngaibni sois. Pambi bom ta udam. Makhagi view. Bishnupur si lambi sakidoi nem to ada angambam ga uri sai.
ꯆꯠꯀꯗꯣꯏꯅꯤ ꯇꯧꯕꯜ ꯇꯥꯔ ꯕꯤꯁꯦꯝꯄꯨꯔꯁꯦ ꯇꯥꯗꯣꯏꯅꯤ ꯌꯧꯁꯜꯂꯨꯔꯁꯤꯔ ꯄꯣꯔꯛ ꯍꯣꯡꯕ꯭ꯔ ꯃꯣꯏꯅ ꯕꯤꯁꯦꯝꯄꯨꯔꯗꯔꯣ ꯍꯧꯖꯤꯛꯇꯤ ꯂꯧ ꯏꯁꯤꯡ ꯃꯇꯝꯅꯤꯅ ꯁꯤꯅ ꯃꯊꯛꯀꯤ ꯚꯤꯌꯨ ꯄꯣꯏꯟꯠꯅꯦ ꯑꯩꯈꯣꯏꯅ ꯂꯥꯜꯂꯛꯄ ꯊꯣꯡꯗꯁꯨ ꯂꯩ ꯐꯖꯕ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗꯗꯤ ꯏꯁꯤꯡꯁꯦ ꯑꯁꯣꯝ ꯅꯥꯀꯟ ꯆꯦꯟꯕ ꯃꯥꯜꯂꯦ ꯉꯁꯤ ꯌꯦꯡꯕꯗꯗꯤ ꯁꯣꯝ ꯆꯦꯟꯊ ꯂꯩꯔꯝꯃꯦ ꯀꯃꯥꯏꯅ ꯆꯨꯝꯃꯤꯅꯣ ꯈꯪꯗ꯭ꯔꯦ ꯁꯣꯝꯗꯒꯤ ꯆꯦꯜꯂꯛꯄ ꯁꯤꯗ ꯎꯔꯤꯁꯦ ꯁꯤ ꯉꯥꯛꯇꯅꯦ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗ ꯏꯁꯤꯡ ꯆꯥꯎꯔꯝꯃꯦꯕ ꯂꯣꯛꯇꯥꯛꯅꯦ ꯁꯤꯗ ꯉꯥꯜꯂ ꯎꯔꯤꯁꯦ ꯀꯩꯅꯣ ꯕꯤꯁꯦꯝꯄꯨꯔꯁꯤꯗꯒꯤ ꯂꯥꯛꯑꯒ ꯁꯤꯗꯩꯁꯤꯗ ꯉꯥ ꯆꯥꯛꯁꯤ ꯈꯔ ꯍꯣꯡꯉꯝꯒꯅꯤ ꯑꯗꯨꯅ ꯂꯧꯈꯠꯂꯒ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗ ꯌꯣꯟꯅꯅꯕꯒꯤ ꯒꯥꯔꯤ ꯃꯥꯜꯂꯦ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯐꯖꯩ ꯃꯃꯥꯏ ꯂꯩꯔꯤ ꯑꯃ ꯌꯨꯡꯅ ꯄꯥꯏꯊꯈ꯭ꯔꯦꯅꯦ ꯅꯪꯕꯣ ꯑꯦꯔꯣꯄ꯭ꯂꯦꯟꯅ ꯃꯃꯥꯏ ꯂꯩꯕ ꯁꯥꯎꯅ ꯂꯩ ꯋꯥꯅꯤ ꯃꯥꯒꯤ ꯒꯣꯂꯥꯏꯒꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯂꯝꯕꯤꯁꯦ ꯕꯤꯁꯦꯝꯄꯨꯔ ꯇꯥꯈꯤꯕꯩꯁꯦ ꯁꯤꯗ ꯑꯃ ꯆꯠꯄ ꯌꯥꯔꯦ ꯂꯝꯕꯤ ꯐꯕ ꯑꯃꯗꯤ ꯌꯥꯎꯕꯅꯦ ꯀꯔꯝꯕꯅꯣ ꯀꯥꯎ ꯃꯄꯨ ꯂꯩꯕ ꯑꯣꯏꯗꯣꯏꯔꯣ ꯃꯌꯥꯏꯗ ꯑꯃ ꯁꯥꯏꯁꯦ ꯇꯨꯔꯒ ꯂꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯂꯥꯏꯒꯨꯝꯕꯒꯤ ꯂꯥꯏꯁꯪꯗꯤ ꯃꯥꯜꯂꯦ ꯁꯤꯗꯤ ꯃꯄꯨ ꯂꯩꯕ ꯄꯣꯠ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯥꯏ ꯐꯖ ꯆꯥꯎꯔꯦ ꯁꯤ ꯃꯄꯨꯒꯤ ꯑꯣꯏꯔꯗꯤ ꯂꯥꯏꯁꯪꯒꯨꯝꯕꯗꯤ ꯃꯥꯜꯂꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯑꯦ ꯁꯤꯅ ꯈꯔ ꯅꯛꯈꯤꯒꯨꯝ ꯇꯧꯕꯅꯤꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯒꯥꯔꯤ ꯇꯥ ꯐꯨꯠꯕꯣꯜ ꯕꯤꯁꯦꯝꯄꯨꯔ ꯌꯧꯁꯜꯂꯨꯔꯒꯦ ꯇꯧꯕꯅꯤ ꯂꯥꯛꯏꯉꯩꯁꯤꯗ ꯈꯣꯠꯂꯝꯗ꯭ꯔꯦ ꯀꯌꯥ ꯎꯈꯤꯗ꯭ꯔꯕ ꯁꯟ ꯁꯛꯇꯝ ꯏꯃꯥꯟꯅꯕ ꯈꯔꯗꯤ ꯂꯩꯈꯤꯅꯤ ꯀꯧꯊꯣꯛꯄꯤꯔꯔꯣꯏꯒꯦ ꯂꯝꯕꯤ ꯐꯠꯇꯕꯩ ꯋꯥꯅꯤ Finally, Bisenpur Bazaar yauwe. Lamang dong market yau Bisenpur. Jadi lakunya.
ꯀꯥꯏꯗ ꯄꯣꯠꯁꯤꯗꯤ ꯃꯥꯟꯕꯒ ꯍꯥꯏꯗꯤ ꯒ꯭ꯂꯥꯁ ꯃꯥꯟꯕ ꯊꯛꯀꯗꯧ ꯅꯥꯟ ꯊꯛꯆꯤꯜꯂꯒ ꯑꯩ ꯍꯣꯡꯖꯤꯟꯕ ꯀꯨꯏꯗ꯭ꯔꯤ ꯃꯥꯜ ꯃꯤ ꯊꯝꯍꯟꯕꯗꯤ ꯃꯈꯥꯒꯤ ꯀꯩꯅꯣ ꯑꯁꯥꯗꯅ ꯄꯥꯟꯗꯗꯤ ꯑꯄꯤ ꯌꯥꯝ ꯍꯜꯂꯤ ꯐꯂꯥ ꯂꯩꯇꯤꯌꯦ ꯂꯣꯏꯔꯁꯨ ꯄꯥꯈꯠꯂꯤ ꯁꯤꯒꯤ ꯄꯥꯟꯁꯤ ꯀꯌꯥ ꯍꯥꯏꯅꯣ ꯎꯗꯤ ꯀꯦꯖꯤꯗ ꯀꯌꯥꯅꯣꯕ ꯀꯩꯅꯣ ꯀꯤꯂꯣ ꯑꯅꯤ ꯂꯧꯔꯗꯤ ꯇꯥꯕꯤꯅꯤ ꯍꯥꯏꯍꯧꯕ ꯑꯣꯀꯦ ꯌꯥꯡꯈꯩ ꯇꯧꯔꯅꯦꯕ ꯀꯩꯁꯟꯗꯥꯏ ꯀꯩꯅꯣ ꯏꯕꯥꯅꯤ ꯀꯤꯂꯣ ꯑꯃꯃꯝ ꯂꯧꯒꯦ ꯆꯥꯝꯗ ꯌꯥꯔꯣ ꯀꯩꯅꯣ ꯌꯨꯝꯗ ꯉꯥꯡꯉꯅꯤꯅꯤ ꯄꯣꯠ ꯂꯩ ꯍꯩꯇꯦꯅ ꯄꯦꯂꯟꯁꯤꯒꯥꯏ ꯐꯖꯩ ꯄꯣꯠ ꯅꯪꯅꯅꯦ ꯍꯧꯖꯤꯛ ꯄꯨꯖꯔꯛꯄ 5 ꯃꯈꯥꯏꯗꯣ ꯑꯩꯉꯣꯟꯗ 5 ꯄꯋꯥ ꯊꯣꯛꯄꯗꯣ ꯑꯩꯗꯤ ꯁꯤꯁꯦ ꯆꯞ ꯆꯥꯕꯤ ꯅꯣꯏꯒꯤ ꯃꯤꯇꯔꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯆꯠꯅꯕꯤ ꯄꯦꯂꯟꯁꯤꯗ ꯀꯌꯥꯅꯣ ꯀꯦꯖꯤꯗ ꯌꯥꯡꯈꯩ ꯑꯩꯈꯣই ꯐꯂꯥꯁꯦ ꯄꯣꯠꯁꯤꯁꯦ ꯃꯣꯏ ꯃꯤꯇꯔꯒ ꯃꯥꯟꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯕꯦꯂꯟꯗ꯭ꯔꯤ 이제 ꯈꯔ ꯇꯥꯔꯣ ꯀꯦꯖꯤ ꯑꯃꯃꯝꯒ ꯍꯥꯞꯄꯤꯔꯣ ꯕꯦꯂꯟꯗꯤꯗꯨ ꯍꯨꯝꯐꯨ ꯂꯧꯏꯀꯣ ꯅꯣꯏ ꯀꯤꯂꯣ ꯂꯧꯕꯩꯅꯤ ꯍꯣꯏ 2 ꯂꯧꯔꯦ ꯍꯥꯏꯕ ꯁꯤꯒ ꯃꯥꯟꯅꯍꯜꯂꯣ ꯑꯩꯅ ꯕꯣꯔꯥꯗ ꯍꯋꯥꯏꯁꯦ ꯀꯌꯥꯅꯣ? ꯍꯩꯇꯦ ꯍꯥꯏꯈꯤꯗ꯭ꯔꯥꯅ ꯃꯥꯅ ꯐꯨꯕꯤꯒꯗ꯭ꯔꯥꯅ ꯑꯗꯨ ꯀꯤꯂꯣ ꯑꯅꯤ ꯑꯣꯟꯕꯤꯔꯣꯏ ꯃꯥ ꯑꯣꯜꯂꯤꯉꯩꯗ ꯁꯤ ꯑꯃ ꯀꯤꯂꯣꯅꯤ ꯍꯥꯏꯁꯤ ꯀꯦꯖꯤ ꯑꯃꯃꯝꯅꯦ ꯑꯃꯃꯝ ꯂꯝꯕꯤ ꯐꯠꯈꯤꯗ꯭ꯔꯕꯁꯤꯗ ꯒꯦꯁ ꯍꯥꯎꯁ ꯃꯆꯥ ꯑꯃ ꯂꯩ ꯚꯥꯏꯁ ꯒꯥꯔꯗꯦꯟꯒ ꯃꯥꯜꯂꯦ ꯂꯝꯕꯤ ꯐꯠꯈꯤꯗ꯭ꯔ ꯇꯧꯕꯅꯤ ꯂꯝꯕꯤ ꯅꯛꯈ꯭ꯔꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯆꯥ ꯑꯃ ꯍꯜꯂꯛꯄꯒꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯕꯣꯔꯥ ꯂꯩꯔꯦ ꯀꯩꯅꯣ ꯉꯧꯕꯗꯣ ꯈꯔ ꯍꯥꯞꯄꯤꯔꯣ ꯀꯔꯤ ꯌꯥꯝꯗꯕꯤꯗ ꯁꯥꯍꯜꯂꯒ